ngasi fawbada Allah tabarak wa taala gi nungsibada milugi pirang ama fawba sindhaba ngamdraga karisu leitraba insan mioiba amagi damakta ikhoina khutlen thatpana chingba si Allah tabarak wa taala gi mamangda yamna ikairu nangai gini amadi hayeng Allah tabarak wa taala gi manakta hankhaba matungda aikhoina maidani me hasharda Allah tabarak wa taala gi mamangda lepu matamda aikhoi karamba paukhum pirogani aikhoi asumna paukhum piru siramadadi ya Allah nahaki nungsibadade ai milugi pirang ama fawba sindharba ngamakhide tawbatabu karisu leitaba insan mioiba amagi damakte aina isagi khutfawba len thalak pangam gi haiduna hairu gadoribra Allah tabarak wa taala gi maikaida hayeng Allah mamang de lepu matamda Allah tabarak wa taala gi mamang da ikoi gi fibam kari hoigani nungsi jarbe chini naw sing aikoi gi hachang Allah tabarak wa taala gi amanat ase Allah tabarak wa taala na pirakliba mawung asida hayeng Allah tabarak wa taala gi manakta hankiba matamda so Allah tabarak wa taala na pirakliba asida kari gumba ohumba ama fawban nai handabida aikoi pukhiringai gi honasi kai no hai matamda hayeng Allah tabarak wa taala gi manakta haugat lubu matamda ngasai gi aigi hachang du oi kiba phemam adumak hayeng maidan me hashar da so haugat daga salu ga doribni aduna ngasi ai khone len thalliba masi wakhal da dabdegi toramba taraga su masi puna magase hayeng Allah tabarak wa taala gi mamang da somthuni aduna masi gi amala se Allah tabarak wa taala gi mamang da yamni ikai ne ngai gini aduna ai khoi wakhal khitang khandaraga asigum laba fatraba gunasi